Lengakna Lamphilpata water body ama sembadagi nong hek chubaga ising tumduna lakiba National Institute of Technology NIT Manipuri campus handaki ichau asidadi kahena ising tumbagi awaba mayuknakidre haidi Lamphilpata leiba NIT Manipur asi akutpa mafam ama oibana amati patki sarukta leiba maramna mamangda nong hek chubaga institute asigi campus asi ising tumbagi awaba kaya mayuknadun lakibane adubu handakti Lamphilpata lengakna water body ama semgalakiba Sinamaram Oiraka, campus asi kahena ising thumjinduna awaba kaya mayoknakiba adu kokpangamle haidi. Hiramasiga mari lenana S Nanda Kauba Institute asida security guard oiba amanahai haukiba chahi kharadadi nong khara hek chubaga Lamphilpata leiba NIT Manipur ki campus asi ising thumjinduna chathok chasin tawba fawba yadabagi awaba mayoknarapani adubu Lamphilpata lengakna water body ama semgat sagalapa sinamaram oiraga institute asigi campus te ising thumjinbagi fibam hanaga manatre water body asi semdringai mamangdadi nong hek chubaga institute asigi administrative block amati mahairi singi hostel na chingba ising thumlambani adubu handakti thumkidre haina mahakna makata ki handaki nongju gi ising manipur ayamadi loina chawnare hari flat pai thokten to pa thokthorong tore adubu akoi NIT gi si mamang chahida ti akoi khum but ka tonga ga changmani do handakti ising chawksina NIT jaga si dadi yo yo taw male masi water body si lakpana oigrain khanje ai wakhanda ising chawchan da kiti masi water body lakpasi kitang akoi NIT gi si ni adu jaga si gi akoi basi gi khap phawraina khanje mafam si masi water body lakting matam dadi ayam nong je kitang ising hek nong kitang hek tarpaga ising je thungaltana akoi gi office lairiba admin block adagi hostel akoi 2 3 aduga hostel 1 gi da akoi gi khara adum maya sida ka ayam ising thumbane adu hanaki nongjugi changsidadi mai hanakti yogdre ani kanje mai water body silakpana di silakpasi gi dagi oine kanje mandi ising somne uku da singthagi so hanakti singthagarasu akoi ising ji mokhalakte wangkalakte hojibogdi